Malemgi miyamna ngakloidaba maram leite. Pawasi Pandam Pausegi editorial kalamdagi lawkhatsabane. Mitaisingi lamdamasi kukisingi khul oire haibasi Manipurgi miyamna khangnarabasu soibadagi natraga khangdabadagi kukisingi khullomda changsilubasing hingna halakani haibasi lamdamasigi miyamna thazabagi wangmada leinare. Asigumlaba yamna khudong thiningai oiraba mafamsing asida changkhiba miyoi kayamok ngasi fawba thiba khangdaba amade mafam khangdana mangkhibagi thogdok asi mamang sahigi me ahumdagi kukisingna mitaisingda atamnana landaba hokhiba matungdagini haibasisu ngasigi state miyamna khangnaduna leire. Nakal amaromda hawkiba kumjali singani kulhumdoige me ahumdagi kukisingna atamnana mitaisingda landarakraba matung haibade tha manga taruki matungda Mitaigi lamda khangdabadagi kukisingna sangsilakibasingde mitaisingna kanviraga masagi mayum yawnaba mari lainaba pulis amade Central Force ingda sinakiba kayamuk laikhrabane. Adubu saram chatpa kukisingna de mitaisingna makoigi khulnangna khangdabadagi changsinkibasing ngasi fawba mafam khangdana mangkhibagi thogdoksing thokpa leptri haiba yai. Adubu hawkiba September 13 lambi khangdaba amade mafam khangdabadagi Kangpokpi district lansiluba naha ahumgi manungda amana Numittumaktada Assam Rifles na kallaga sinaraklabasu anidi kukisingna faduna thamlaga makoigi apamba demand tawraga thamlaba matungda laingaka yanaba amagi makhada makoigi jailda leiba miyoi taraga mathoi thadogalaga ngahan sinarakhe hawkiba September 13 mitai naha ahum kuki nupisingna ahanba thengnabada wahong pahong tawraba matungda kukigi lup amagi miyoi singda sinakhibadagi amana Assam Rifles na kallaga anina makhata na fazinbada Assam Rifles na kanba ngamdabagi mawongda kuki lalawbana faraga thambada kanba ngamdabagi maram karigino haibagi wahangsing kayamok lamdam asigi miyamna hangnarakle nakal amaromda kuki singna mitai misam miyam marakta rocket bomb missile sisinaraga kaplakpada miyoi ama sikhiba amade drone dagi bomb thadaraga nupi maunaha ama hatkiba singadubu Central Force ki officer na drone amadi missile rocket bomb kuki singna sisinakiba leite haibagi warol sing lana ipawda sandorakpadagi Mitaisingna pendabagi chang wangkhalakpadagi miyamna numidang mairagi khongchat chatpada Central Force ingi aranba thawong yaningdabagi kholaw laurakadaure hawjik Manipurda oiragliba phibam asina maram oiraga lamdam asida thoganingdabagi thogdok thokpagi chang helakadra haibagi chingnaba state asagi miyamda leirakle maramde India laingangna kuki narco terrorist singna aranba tawriba singasi khangsin usinadabagi mami tabagi chang nongmagi helakpana maram oiraga Fathabang amdraba lamdam asigi yellow mimi yamna India laingaki thoksil asida thajaningai oiraktabadagi makhal makha kayagi khongjang sangsilangnabagi achoba maram ohelakpagum taure nakal amaromdana Manipurgi wathok asi UNO da khanganingdabagi warolsing ipawda Central Force na phongdorokpa asimak malemgi miyamna ngaknaroidabagi maram leite khalle maram aduna ngasigi Manipurgi laingakna center laingakta hawjik thogliba irang asigi maramsing asigi achumba pawdam sing mariksumna khangalaga athubada lamdam asida achumba wayalgi mahai fanganna basinba chumgane